ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯈꯥꯡ ꯑꯃꯗꯤ ꯇꯥ ꯈꯛꯇꯅ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯉꯥꯛꯑꯒ ꯂꯥꯛꯈꯤꯕꯅꯤ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤꯗ ꯈꯥꯡ ꯑꯃꯗꯤ ꯇꯥ ꯄꯥꯏꯕ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯉꯥꯛꯑꯒ ꯂꯥꯛꯈꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯕꯁꯤꯡꯒ ꯆꯤꯡꯗ ꯂꯩꯕꯁꯤꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯗꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯅꯨꯡꯅꯗꯣ ꯍꯧꯖꯤꯛꯀꯤ ꯃꯈꯦꯜꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ 6 ꯁꯥꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯁꯪꯒꯥꯈ꯭ꯔꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯨꯋꯥꯔꯤ ꯊꯤꯖꯤꯟꯗ꯭ꯔꯒꯗꯤ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯉꯁꯤꯃꯛ ꯁꯤꯜꯂꯤꯕ ꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯁꯤꯜꯂꯤꯕꯁꯤ ꯑꯩꯈꯣই ꯒꯣꯔꯃꯦꯟꯠꯅ ꯀꯔꯤ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯌꯦꯁ ꯅꯤꯗ ꯑꯣꯐ ꯗ ꯑꯋꯥꯔꯁ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯁꯤ ꯃꯁꯛ ꯈꯪꯅꯕ ꯃꯊꯧ ꯇꯥꯏ ꯃꯄꯥꯟꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯏꯍꯧ ꯏꯊꯤꯜ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯄꯤꯔꯛꯏꯕ ꯏꯟꯗꯤꯖꯤꯅꯁ ꯄꯣꯄꯨꯂꯦꯁꯟꯗ ꯄꯤꯔꯛꯏꯕ ꯁꯥꯐꯨꯁꯤ ꯀꯅꯥꯅ ꯎꯕ ꯉꯝꯗꯦ ꯍꯧꯖꯤꯛꯁꯨ ꯎꯕ ꯉꯝꯗꯕ ꯁꯣꯛꯑꯦ ꯈꯪꯉꯕ ꯑꯩꯈꯣꯏꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯦ ꯈꯪꯉꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯝꯕꯦꯂꯦꯟꯁ ꯂꯩꯔꯦ ꯈꯪꯉꯕ ꯑꯩꯈꯣꯏꯁꯤ ꯂꯥꯏꯛ ꯆꯩꯅꯥꯗ ꯑꯣꯄꯤꯌꯝ ꯋꯥꯔꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯗ꯭ꯔꯒꯁꯤꯡ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯔꯦ ꯈꯪꯉ ꯐꯥꯎꯕꯗ ꯈꯪꯗꯕ ꯁꯥꯔꯒ ꯁꯔꯀꯥꯔꯕꯨꯁꯨ ꯍꯨꯜꯂꯒ ꯉꯥꯡꯗꯒꯤ ꯂꯤꯗꯔꯁꯤꯕꯨ ꯍꯨꯜꯂꯒ ꯉꯥꯡꯗꯒꯤ ꯇꯧꯕꯅ ꯃꯁꯤꯡ ꯌꯥꯝꯅꯁꯨ ꯇꯧꯏ ꯃꯨꯠꯈꯤꯒꯗꯧꯔꯕ ꯖꯥꯇꯤꯁꯦ ꯀꯟꯅꯅꯕ ꯂꯥꯛꯑꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯜꯀꯨꯂꯦꯁꯟ ꯀꯨꯞꯅ ꯇꯧꯕꯤꯌꯣ ꯒꯣꯔꯃꯦꯟꯠꯀꯤ ꯔꯦꯀꯣꯔꯗ ꯀꯨꯞꯅ ꯌꯦꯡꯕꯤꯌꯣ ꯇꯤꯚꯤ ꯗꯤꯁꯀꯁꯟꯗ ꯌꯥꯎꯕꯤꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯉꯥꯡꯕꯤꯔꯤꯕ ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ ꯆꯩꯔꯤꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯃꯗꯨ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯁꯔꯀꯥꯔꯒꯤ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁꯇ ꯍꯥꯟꯅ ꯆꯪꯕꯤꯌꯨ ꯄꯣꯄꯨꯂꯦꯁꯟꯗ ꯍꯥꯟꯅ ꯆꯪꯕꯤꯌꯨ electoral roll hana sangbiyo geographical factor leiba mayam se demographic origin map ta google's ki map ta hana sangbiyo satellite map ta hana leina biyo adu leigra matungda government na tawriba port kirena tawriba port se nada de hang dobe until unless ekhoi constitutionally protection ama phamdi baba manipur sarkar ki yellow mi kanana bani struggle koi chatha digane aduga war on drugs manipur ki youth samadi bharat ki youth singo illegal drugs in the country, what we